Manau naina collection direct nainaba asida mayambu Amazing Bible Prophecy Ministry na taram uksari ngasi naina gadroba se collection chapter 6 aroiba chapter ni verse 1 dagi na 18 phawa khoi samna no naina mina se maroi na title di sowing and reaping akhoi na hunba maru odo akhoi na loksagani afaba hulagana afaba lokani phataba hulagana phataba lokani haibadugi maramda akhoi khara yengmina se ahan bada akhoi shoda patna tawse Sargada laiba ipa yam thagasare akhoi matang manau naina collection direct ne ba sida nahang loina biri makha thana ngasi aroiba chapter akhoi na hunba do akhoi na loksagani haiba sigi maramda kara naina gadawri masida nahana por review tare bu khuding da sunahana por review thawai seng butun sing view Prabhu Jisu Christ gi mindu kurumjari amen akhoi verse 1 to 3 hana pamina si isinawsn aran ba amana pap amana kana gumba amabu khudum san khrabadi pha khrabadi akanba thawai ishorgi lambi da saliba nakhoina asigumba mi adubu nolukpa ga loinana nahak nasamakse khan nasamak khanjaduna haidi nahamaksu athembada tadningai ki damak makhoibu hanagi phibam aduda purakpiu haibne masi yam phai haidi akhoi church kaminare khoi sinau kayamram kanagumam khangawdana athemada mahak tare taba mathamda akhoi pangan kanba akhoi ishorgi asumba lambi da saliba akhoi lusingba oiriba akhoina thawai da lusingba oiriba akhoina hairiba adubu nolupagan loinana akhoina mangonda prarthana thobiba haijabiba ishorgi wahi nainaba adugi mapana mahakpu puning honlaga hanagi phibamda poru haibne masigi thabak ase christian oiba akhoi isina akhoi khudimmakna masi yamna maru oiba maramdi isina amana aramba taba matamda akhoi makhoibu saiba thangba tawraga makhoibu akhoi digi lapthongina bo honaroidamni maramdi akhoi na prabhu na nungsiba loinana prabhu gi minungsi loinana akhoi se mahak to asumba lambi da purangai ki dam honaba jai akhoi ki tawdani maramdi prabhu Jisu Christ na Judas Iscariot phawba sahi oh makai loineba maki asoiba aran basing ado khangbiba puning hongla gadi haina adugumba khang haiba loinana akhoi na hairi mi se purangna honaga tabni verse 2 da hai nakhoi na atopa nakhoi amana amagi polum ado puminau awaba taba matamda awaba sarugya minau nungaiba matamda nungai sarugya minau deki akhoi gi sinau singi laitaba matamda akhoi na mateng pangnaga tabni amaga mateng pangnaraga akhoi na laiminna gadamni haimni asum tawragadi akhoi na Krista gi lo isu Prabhu Jisu Krista gi nungsibagi wainga tang ado akhoi na mapung phanba ngamgani haibasneba yam phai akhoi na Christian haraga akhoi jumlong karon haba laiminarba singda sen gi awat laibda akhoi na mateng panggadamni aduga thabaki awat laibda akhoi amaga mateng pangnaduna amagi awabada akhoi na saruga ba amagi nungaibada saruga minaduna akhoi khudimakse akhoi puning thawganaduna akhoi leigedabani haibase yamna maroi mase akhoi na prabhuna anishu balenglakpa nakpaga loinen akhoi na tawgadabani verse 3 da hai kari su khangdaba mahana kari su leitaba mahangna mahak masa mase ai mangaire haina khanjaba mahak ado kanagumba mi ama leiba taragadi mahak masan masabu namthak tawjabani aikoina isogi wahai khangdaba asumba khangdaba aikoina akoi asumba ai mangaire asumba khangneba saina napan tawjaba se ai isan isabu namthak tawjabani hai masidigi hana tamthiba kari su leite kristana magi punsidi aina phana khanglabasu hairabasu ai mangaire haibna satpa nate saloidabani aije karisu khangdabani aije karisu leitabani haina atonba wakhan ga loinana aikoina hingbaise masi yamna maruai Prabhu Jisu Christ masamaksu tayangpan gi kalbi mapuni adu mahana tayangpan dalaga minai oriba aikoi gi khong mapu oriba mahana sambi adu gumba do aikoi da leigedabani amuk 4 to 6 da aikoi sangse adubu mi khuding mangna mahang masa gi thabak to phai natra phateb je mang masa na saing thosnu hai praman to jasnu hai adu ma masa makta haraung ngai gi atopada nataba aina kariguma masida maroina polanga ni je ngasai gi Judaism gi oja khara du ngai ra haina satpa adubu ma masa mangnadi haidiba ishogi wan jatang makhoina mingonda tahanning be inghanening ba circumcise to honing ba khuding to makhoina di indaba aduga atopada di ilning ba adugumna tawgunu haibne sida haije aikoina tawbudo mingonda takpigedamni aikoina tawdabdo aikoina mingonda takpiba yaroi yu thapa mina yu thapa mi warakpa yaro habse masi aikoina kawkumsi aduga verse 6 ta hai ishorgi wahi takpi khraba mahak aduna
ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯇꯥꯛꯄꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯁꯅꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯨꯆꯤꯡꯕ ꯑꯐꯕ ꯇꯥꯛꯄꯤꯔꯤꯕ ꯑꯃꯅ ꯑꯗꯨ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯇꯥꯛꯄꯤꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏꯁꯦ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧ ꯍꯥꯏꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯝꯕ ꯌꯥꯏ ꯑꯃꯅ ꯑꯇꯣꯞꯄ ꯑꯃ ꯇꯥꯝꯕ ꯌꯥꯏ ꯑꯗꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯄꯥꯎ ꯐꯥꯎꯅ ꯑꯩꯅ ꯁꯤ ꯇꯥꯛꯈ꯭ꯔꯦ ꯅꯪꯅ ꯁꯤ ꯇꯥꯛꯄꯤꯌꯨ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯄꯗ ꯑꯃꯨꯛ 7 to 9ꯗ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯁꯤꯗ 7ꯗ ꯌꯥꯝ ꯐꯖꯩ ꯅꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯍꯟꯒꯅꯨ ꯏꯁꯣꯔꯕꯨ ꯀꯔꯦꯝꯅꯍꯟꯒꯅꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯍꯟꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯕꯨ ꯀꯔꯦꯝꯅꯍꯟꯕꯅꯦꯕ ꯑꯩꯅ ꯐꯠꯇꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅ ꯐꯠꯇꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯦꯕ ꯏꯁꯣꯔꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯕꯅꯦ ꯃꯔꯝꯗꯤ ꯃꯤ ꯑꯃꯅ ꯍꯨꯟꯕ ꯑꯗꯣ ꯃꯍꯥꯛꯅꯁꯨ ꯂꯣꯛꯀꯅꯤ ꯃꯍꯥꯛꯅꯁꯨ ꯈꯥꯎꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯈꯥꯃꯦꯟ ꯊꯥꯔꯒꯗꯤ ꯈꯥꯃꯦꯟ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯐꯧ ꯍꯨꯜꯂꯒꯗꯤ ꯐꯧ ꯐꯪꯉꯤ ꯒꯦꯍꯨ ꯍꯨꯜꯂꯒꯅ ꯒꯦꯍꯨ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯡꯗꯣꯟ ꯐꯪꯗꯦ ꯑꯩꯅ ꯇꯧꯕꯗꯣ ꯑꯩꯅ ꯐꯪꯖꯒꯅꯤ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯑꯐꯕ ꯃꯔꯨ ꯍꯨꯜꯂꯒꯗꯤ ꯑꯐꯕ ꯐꯪꯒꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯩꯅ ꯐꯠꯇꯕ ꯇꯧꯔꯒꯗꯤ ꯐꯠꯇꯕ ꯐꯪꯒꯅꯤ ꯑꯩꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯕ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯐꯕ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯑꯐꯕ ꯇꯧꯕ ꯃꯤꯉꯣꯟꯗ ꯑꯐꯕ ꯋꯥ ꯑꯣꯏꯔꯁꯨ ꯑꯐꯕ ꯑꯩꯅ ꯉꯥꯡꯊꯣꯛꯈꯤꯕꯁꯦ ꯃꯁꯤꯅ ꯑꯐꯕ ꯃꯍꯩ ꯂꯣꯜꯂꯛꯀꯅꯦꯕ ꯑꯩꯅ ꯐꯠꯇꯕ ꯋꯥꯍꯩ ꯉꯥꯡꯊꯣꯛꯈꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯦꯕꯁꯦ ꯚꯔꯁ 8ꯇ ꯍꯥꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯨꯜꯂꯤꯕ ꯃꯍꯥꯛ ꯃꯁꯥꯃꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯠꯇꯕ ꯍꯨꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯅꯥꯀꯣꯡꯒꯤ ꯅꯥꯇꯣꯟꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤ 5 ꯁꯦꯟꯁ ꯑꯣꯔꯒꯥꯟ 5 ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯗ ꯌꯦꯡꯉꯣꯏꯔꯣꯏꯗꯕ ꯌꯦꯡꯂꯕ ꯉꯥꯡꯉꯣꯏꯔꯣꯏꯗꯕ ꯉꯥꯡꯅꯕ ꯈꯜꯂꯣꯏꯗꯕ ꯈꯜꯂꯕ ꯇꯧꯍꯩꯔꯣꯏꯗꯕ ꯇꯧꯔꯕ ꯃꯤ ꯈꯟꯅꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯦ ꯇꯧ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯑꯩꯒꯤ ꯏꯁꯥꯗ ꯐꯠꯇꯕ ꯑꯃꯣꯠꯄꯗꯣ ꯍꯨꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ he that sweat to the ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯍꯨꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯊꯋꯥꯏꯒꯤ ꯃꯍꯩ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏꯗ ꯍꯨꯟꯕ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯥꯡꯂꯕ ꯁꯛꯂꯕ ꯇꯧꯔꯕ ꯋꯥꯈꯜ ꯈꯜꯂꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯀꯔꯤ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯁꯦ ꯐꯪꯒꯅꯦꯕ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯃꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯍꯥꯏꯕ ꯏꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯡꯕ ꯅꯥꯏꯗꯕ ꯐꯪꯒꯅꯦꯕ ꯃꯁꯤꯗ ꯍꯥꯏꯔꯤꯁꯤ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯒꯅꯤ ꯍꯛꯆꯥꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯒꯅ ꯐꯠꯇꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯚꯔꯁ 9ꯗ ꯍꯥꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯆꯣꯛꯊꯕ ꯅꯥꯏꯒꯨꯝꯁꯤ ꯃꯔꯝꯗꯤ ꯃꯇꯥꯡ ꯆꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯨꯜꯂꯤꯕ ꯑꯩꯈꯣꯏꯅ ꯂꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯆꯣꯛꯊꯗ꯭ꯔꯒꯗꯤ ꯍꯥꯏꯕꯅꯤ ꯑꯐꯕ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯆꯣꯛꯊꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯔꯨꯗꯣ ꯂꯣꯛꯀꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇꯪ ꯑꯋꯥꯕ ꯇꯥꯔꯕ ꯃꯤ ꯑꯃꯗ ꯄꯤꯊꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯅꯥ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯔꯒꯗ ꯐꯪꯒꯅꯦꯕ ꯍꯣꯏ mădugꯤ ꯃꯅꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯅ ꯃꯅꯥ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯊꯧꯁꯥꯗꯕ ꯃꯤꯉꯣꯟꯗ ꯇꯧꯕꯤꯈꯤꯕ ꯑꯐꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯈꯟꯕ ꯃꯌꯥꯝ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯃꯗꯨ ꯏꯁꯣꯔꯅ ꯁꯔꯒꯗꯗꯤ ꯑꯏꯕ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯏꯁꯜꯂꯒ ꯃꯗꯨꯒꯤ ꯃꯅꯥꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯑꯐꯕ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯑꯐꯕ ꯇꯧꯕ ꯍꯥꯏꯕꯁꯤꯅꯤ Galatians 6:10-12ꯗ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯇꯧꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯏꯃꯨꯡꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯐꯦꯠ ꯑꯩꯈꯣꯏ ꯆꯔꯆ ꯀꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯦꯝꯕꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯗ ꯑꯐꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯆꯔꯆ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯨꯟꯕ ꯅꯠꯇꯦ ꯆꯔꯆ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯋꯥꯏꯗ ꯆꯥꯎꯈꯠꯄ ꯅꯠꯇꯦ ꯑꯁꯣꯟꯕ ꯂꯩ ꯊꯋꯥꯏꯗ ꯁꯣꯟꯕ ꯂꯩ ꯊꯥꯖꯕ ꯋꯥꯠꯄ ꯂꯩ ꯂꯥꯏꯔꯕ ꯂꯩ ꯑꯗꯨ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯁꯨꯔꯒ ꯍꯤꯡꯖꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯐꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯀꯩꯔꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯒꯗꯕꯁꯦ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯃꯤꯟꯅꯕꯁꯤꯡꯗ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ
प्रभु जीशु ख्रिस्टबु खंगदब मिसिंग अदुदा अफब तौगदबनेबा ख्रिस्टान की अफब पाउसंदो क्वाइ फबदी अखोइना ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯟꯗꯣ ꯀꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯋꯥꯍꯩꯅ ꯑꯣꯏꯕ ꯌꯥꯏ ꯊꯕꯛꯅ ꯑꯣꯏꯕ ꯌꯥꯏ ꯁꯦꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯐꯤꯔꯣꯟ ꯑꯣꯏꯕ ꯌꯥꯏ ꯆꯦꯡ ꯆꯥꯛ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯁꯤꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯐꯕ ꯄꯥꯎꯁꯟꯗꯣꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯕ ꯑꯅꯥꯕ ꯃꯤꯒꯤꯗꯃꯛ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯕ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯁꯥꯈꯤꯅꯦꯕ ꯃꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯄ꯭ꯔꯚꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡꯗꯤ ꯃꯁꯤꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏ ꯄꯨꯡꯕ ꯍꯣꯡꯂꯛꯄꯒꯤ ꯆꯥꯟꯁ ꯑꯁꯦ ꯃꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯚꯔꯁ 11 ꯍꯥꯏ ꯑꯩꯅ ꯅꯈꯣꯏꯗ ꯌꯥꯝꯅ ꯁꯥꯡꯕ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯌꯥꯝꯅ ꯁꯥꯡꯕ ꯆꯤꯊꯤ ꯑꯃ ꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯍꯥꯏ ꯍꯛꯆꯥꯡꯗ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯎꯠꯄ ꯄꯥꯝꯂꯤꯕ ꯃꯤ ꯃꯈꯩꯅꯀꯣ ꯅꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤ ꯃꯈꯩ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯎꯟꯀꯛꯅꯕ ꯅꯝꯐꯨꯗ ꯎꯟꯀꯛꯅꯕ ꯏꯟꯁꯤꯜꯂꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯖꯨꯗꯥꯏꯖꯝ ꯀꯥꯡꯕꯨꯁꯤꯅ ꯖꯦꯟꯇꯥꯏꯜ ꯍꯥꯏꯗꯤ ꯂꯥꯏꯃꯨꯇꯤ ꯂꯥꯛꯄ ꯖꯥꯠꯁꯤꯡ ꯌꯍꯨꯗꯤ ꯅꯠꯇꯕ ꯖꯥꯠꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏ ꯁꯔꯀꯝꯁꯥꯏꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝꯕ ꯃꯤꯁꯤꯡꯅꯣ ꯃꯈꯣꯏ ꯃꯁꯥꯃꯛꯇ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯎꯠꯆꯔꯤꯕ ꯄꯥꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯀꯩꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯁꯤ ꯃꯈꯣꯏꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯄꯨꯕꯒꯤꯗꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯊꯦꯝꯕ ꯑꯗꯒꯤ ꯃꯤꯐꯨ ꯆꯩꯐꯨ ꯑꯗꯒꯤ ꯃꯤꯒꯤ ꯑꯣꯠ ꯅꯩꯕ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕꯗꯣ ꯃꯗꯨ ꯊꯦꯡꯅꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯔꯀꯝꯁꯥꯏꯖ ꯇꯧ ꯇꯥꯔꯒꯗꯤ ꯖꯤꯍꯨꯗꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯑꯣꯠꯄ ꯅꯩꯔꯔꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯦꯡꯅꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯑꯋꯥ ꯅꯪ ꯍꯥꯏꯗꯤ ꯑꯣꯠ ꯅꯩꯕ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯗꯨ ꯑꯊꯤꯕ ꯃꯤꯡ ꯀꯌꯥ ꯍꯥꯏꯕꯤꯕꯁꯦ ꯑꯩꯈꯣꯏ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣই ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯒ 13 to 15ꯗ ꯍꯥꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯎꯟꯈꯛꯈ꯭ꯔꯕ ꯃꯈꯣꯏ ꯃꯁꯥꯃꯛꯁꯨ ꯋꯥꯍꯦꯟꯖꯥꯊꯪ ꯑꯗꯨ ꯉꯥꯛꯇꯦꯕ ꯁꯦꯔꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯉꯥꯛꯇꯦ ꯃꯈꯣꯏꯅ ꯉꯥꯛꯇꯕ ꯁꯦꯔꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ ꯑꯗꯣ ꯅꯈꯣꯏꯗ ꯉꯥꯛꯎ ꯍꯥꯏ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯅꯣ ꯃꯈꯣꯏꯅ ꯎꯟꯁꯨ ꯈꯛꯇꯕ ꯃꯈꯣꯏꯅ ꯎꯟ ꯀꯛꯎ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯎꯟ ꯀꯛꯑꯒ ꯃꯈꯣꯏꯅ ꯑꯇꯩ ꯅꯤꯌꯣꯝ ꯃꯌꯥꯝ ꯁꯦꯔꯃꯣꯅꯤꯌꯦꯜ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯗ ꯀ꯭ꯔꯣꯁꯇ ꯄꯨꯈꯤꯕ ꯁꯦꯔꯃꯣꯅꯤꯌꯦꯜ ꯂꯣ ꯃꯌꯥꯝ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯅ ꯉꯥꯛꯁꯨ ꯉꯥꯛꯇꯕ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅꯁꯨ ꯏꯟꯗꯕ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯏꯜꯂꯨ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ ꯄꯣꯜꯅ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗ ꯍꯥꯏꯁꯦ ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯕꯅꯤ ꯃꯁꯤꯅꯤ ꯁꯤꯀꯣ ꯁꯤꯅꯤ but desire to have you circumcised that they may glory in your flesh नखोई हक्चांग मसिदे अखोइना ताकपि मतुना मखोइ circumcise तौरे हाइबदो मदुगी नापन तौनिङाइगी दमक्तने हाइबा मखोइना हारिबसे verse 14 दा अदुबु ईशोरना यादे अइना साउथोक्सगदबजे अइना साउथोक्सगदब अइना नापन तौजगदबजे प्रभु जीशु ख्रिस्ट की क्रॉस अदु नतना अइना करेसु नापन तौनिङा लेते प्रभुना अइगिदमक क्रॉस सिबिख्रे अइ मसिगिदमक साउथोक्सै अइना तौरिबु खुदुंगसे प्रभु जीशु ख्रिस्ट की दमंगे हाबजे मसिदा नापन तौब नतना अइखोइना करेसु साउथोंनिङाइ लेते हाबने अइ लाइरि हैरे अइ पैसा पाइरे अइ इना खुले अइ सेरमोने लो मयाम अइ याथंगा हाइना अइ साउथोक्सिङाइ लेते अइना साउथोक्सगदबदि प्रभुना क्रॉस सिबिबगी मपाना अइबु कनबिख्रे माकी मपाना अइबु नौना पोहनबिख्रे माकी मपाना खुदिंगमक्से अइबु ngमन बिगबने हाबजे मसिदा अइखोइना साउथोक्सगदबनी हाय सिदा पोल हाबसे मसिनिको अदुना प्रभु जीशु ख्रिस्ट की मपाना अइ मालम पृथ्वी से इंगोंदा हाथो हले हाबने प्रभु जीशु ख्रिस्ट मपाना अइ तांगपाम की इथग इरंग पाप लैरि खुदिंगमक तांगपादा मीन सनरिबा नीति नियम साब थकपा ngang सकपा फिजे सकसा मीन तौनरिब खुदिंगमसे अइना लोइना प्रभु जीशु ख्रिस्ट की क्रॉस की मपाना मदु खुदिंगम अइना लोइना थादोक्सरे हाबने अइखोइ सु मसि थादोक्सगदमनी अदुगा आई अनटू द वर्ल्ड हाबसे अनु अइना पृथ्वीदा सु थादोए अदुन हाइरिबा म्याम तायंपांगी ओइबसे थादोक्सरे हाबने अइ सम चसरगे सिनाउसं 15 दा है मरमदी ख्रिस्तदा उनकपना करिसु तोंजबा लेते उनकक्तबना करिसु तोंजबा लेते अदुबु नौना सेमबा खुसेम अदुन हेबा अदुना अइखोइ प्रभु उनकै हारगा अइखोइ नौना पोकपा मी म ओइदबा प्रभुना क्रॉस सिबिबा अदुगी मपाना नौना पोकपा मी म ओइदरबा
ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯒꯤ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯄ꯭ꯔꯚꯨꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯑꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯒꯗꯤ ꯎꯟ ꯀꯛꯀꯦꯔꯥ ꯎꯟ ꯀꯛꯑꯣꯏꯔꯥ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯎꯟ ꯀꯛꯇ꯭ꯔꯁꯨ ꯄ꯭ꯔꯚꯨꯅ ꯆꯠꯂꯝꯕ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟ ꯑꯅꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯈꯩ ꯊꯥꯗꯣꯛꯑꯒ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯑꯅꯧꯕ ꯑꯔꯥꯝ ꯀꯨꯝꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯔꯨ ꯑꯣꯏꯕ ꯎꯟ ꯀꯛꯄꯗꯕꯨꯗꯤ ꯏꯁꯣꯔꯒꯤ ꯑꯊꯪ ꯉꯥꯛꯄꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯎꯟ ꯀꯛꯄꯗꯕꯨꯗꯤ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯁꯦ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯆꯠꯁꯦ 16 to 18ꯗ ꯍꯥꯏ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯍꯥꯏꯔꯤꯕ ꯅꯤꯌꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯏꯪꯊ ꯇꯞꯊꯕ ꯂꯩꯁꯅꯨ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯗ ꯏꯁꯣꯔꯒꯤ ꯏꯖꯔꯦꯜ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯂꯩꯁꯅꯨ ꯍꯥꯏꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯄꯨꯈꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯀ꯭ꯔꯣꯁꯇ ꯇꯨꯖꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯨꯖꯔꯒ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯋꯥꯔꯦꯅꯕ ꯑꯗꯨ ꯊꯨꯡꯂꯒ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯈꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯂꯤꯉꯩꯗ ꯇꯧꯔꯝꯕ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯉꯥꯡꯍꯩꯔꯣꯏꯗꯕ ꯉꯥꯡꯕ ꯊꯧꯑꯣꯏꯔꯣꯏꯗ ꯇꯧꯕ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡꯏꯟꯅ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯡꯂꯝꯕꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯆꯤꯡꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯗꯣ ꯑꯣꯏꯁꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯏ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯏꯪꯊꯕ ꯂꯩꯁꯅꯨ ꯍꯥꯏ ꯐ꯭ꯔꯣꯝ ꯍꯦꯟꯁꯐꯣꯔꯠ ꯍꯥꯏꯀꯣ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯤ ꯑꯃꯠꯇꯅ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯗ꯭ꯔꯦ ꯑꯩꯕꯨ ꯑꯣꯟꯅꯩ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯈꯨꯗꯝꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯁꯥꯗ ꯄꯨꯖꯩ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯌꯥꯝ ꯈꯥꯡꯈꯤꯀꯣ ꯈꯣꯡꯗ ꯈꯨꯠꯇ ꯌꯨꯄꯤꯅ ꯊꯥꯏ ꯀꯣꯛꯇ ꯇꯤꯡꯈꯪꯒꯤ ꯂꯨꯍꯨꯞ ꯎꯞꯇꯨꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤꯅ ꯃꯍꯥꯛꯅ ꯁꯤꯐꯥꯎꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯥꯡꯈꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯚꯨꯒꯤ ꯆꯩꯐꯝ ꯃꯌꯥꯝ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤꯗ ꯃꯤꯅ ꯐꯨꯕ ꯆꯩꯕ ꯈꯨꯗꯤꯡꯃꯛ ꯑꯣꯠꯅꯩꯕ ꯀꯌꯥ ꯃꯔꯨꯝꯗꯣ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕꯅꯤ ꯄꯣꯜꯅ ꯃꯁꯤꯅꯤ ꯐꯪꯉꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ 18ꯗ ꯕ꯭ꯔꯦꯗꯦꯟ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯕꯤ ꯋꯤꯠ ꯌꯣꯔ ꯁ꯭ꯄꯤꯔꯤꯠ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒ ꯂꯩꯃꯤꯟꯅꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯋꯥꯄꯥꯎꯅꯤ ꯇꯥꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯦꯞꯇꯔ 6ꯇꯒꯤ ꯐꯪꯕ ꯌꯥꯕ ꯁꯝꯂꯞꯄ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡꯏꯟꯅ ꯍꯛꯆꯥꯡꯒꯤ ꯏꯟꯗ꯭ꯔꯤꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯐꯪꯒꯅꯤ ꯃꯗꯨꯒꯤ ꯃꯍꯩꯗꯤ ꯅꯣꯔꯣꯛ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯧꯕꯗꯨ ꯑꯩꯅ ꯐꯪꯒꯅꯤ ꯑꯩꯅ ꯑꯐꯕ ꯇꯧꯔꯒꯅ ꯑꯐꯕ ꯃꯍꯩ ꯐꯪꯒꯅꯤ ꯐꯠꯇꯕ ꯇꯧꯔꯒꯅ ꯐꯠꯇꯕ ꯃꯍꯩ ꯐꯪꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯎꯟ ꯀꯛꯄ ꯎꯟ ꯀꯛꯇꯕ ꯍꯥꯏꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯀꯩꯗꯧꯕ ꯕꯥꯏꯕꯜ ꯈꯪꯕ ꯈꯪꯗꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯅꯧꯅ ꯄꯣꯛꯄ ꯃꯤꯁꯛ ꯑꯩꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯅ ꯃꯍꯥꯛꯅ ꯁꯤꯕꯤꯕ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯗꯨꯒꯤ ꯃꯄꯥꯟꯅ ꯅꯧꯅ ꯄꯣꯛꯑꯒ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯗꯨꯒꯨꯝꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯅꯣꯜꯂꯨꯛꯄ ꯅꯨꯡꯁꯤꯕ ꯊꯧꯖꯥꯟꯅꯩꯕ ꯑꯋꯥꯕ ꯈꯥꯡꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯆꯠꯄꯁꯤꯅ ꯄꯨꯝꯅꯃꯛ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤꯅꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕꯤꯕ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯗꯨꯗ ꯈꯛꯇ ꯑꯩꯈꯣꯏꯅ ꯅꯥꯄꯟ ꯇꯧꯖꯒꯗꯕꯅꯤ ꯑꯩꯅ ꯑꯐꯕ ꯇꯧꯕ ꯑꯗꯨꯗ ꯅꯥꯄꯟ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯑꯐꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯗ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯅꯥꯄꯟ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯃꯅꯥ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯐꯕ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯕ ꯉꯝꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ